खुरमजरी मिंग ताबिरि बिसुगु तराम उचरी असि बरुबा पाउदा इम्फाल मनुंग दा फंगबंगा कौतासिंग अपु मसा यावबदगी मेडिकल डिपार्टमेंट ना फागत्रे अमदी यांखै तरुक सुबसिसि मिड फाइनल सानबा हौख्रे मपुंगबा पाउ पिजरी मियामना पामना चानरिबा nga kautasingi marakta apu masa yawba nga kautasing yawre haibagi pau phongbadagi ngasi medical department ki officials singna Imphal East ki jaga amatagi nga kauta kaya fagatkhre fagalaba matungda yengsinbada nga kautasing adu apu masagi manam number kaya yawrumbadagi chapsaba action lokhanaba company da khangan khre hairi health services Manipur ki deputy food safety commissioner T Brozen Khabana luchingba tim amana ngasi Imphal East ki Nongmaibung area da yonba nga kautasing check tawki maduda si cherry mackerel haina thaba nga kauta khara fagalaga hangdotuna yengbada apumasa yauramba thengnaki Karnataka da leba Sokhe canning company na saba nga kauta adu sajinaba amadi asengba company ani thongna leiramba thengnaki sasinaba nga kauta adu da mamal expiry date amadi manufacturing date na chungba tongana chi de iduna namsilamba thengnaki masigumba makhagi nga kauta singasi company adugi asengba pothokna te sasinaba pothoni masidagi miyamna cheksin biu haina Deputy Food Safety Commissioner na appeal tauki T Brozen Khabana makhata na Food Safety Standard Act makhada tin fish na chungba packaging items sing pack tobu matamda airtight oigadabani patra du yamna luna na makhol thokpa pot amana sabo oihanbata natana calling amadi mechanical defect leiba yade miyam da hakchang sokningai oiba polam yonba sing angi matung ina fine toba amadi jail da fawba thamba yai Loinana Food Safety Standard Packaging and Leveling Regulation gi matang da su wafam kaya phongdorakhi leibi gi haiba tarabadi misam praja moina yan hanbada ekoina khangbi gadabasi hap kaduriba package to gaduriba container ase hermetically seal clean and sound containers oigedam leveling haibasi tangai phadana ekoina chagaduriba potchida habasi mathok tabaduni haribasigi manungda yamna aruiba posak amo oiriba masi regulation number 2.2 point ki serial number nipan gi makhada lot natragana code natragana batch identification haidana thabigadabani but very unfortunately hariba nga koktasima ji masigi lot number natraga identification number se aina thengajati Manipur ki football ki itihas ta khwaidagi maming leba football tournament ama oiriba All India Invitation Sir Churachan KCSI CPE football tournament English ngani tarahumdoi gi final match neroka sangafam amadi Assam Regimental Center Silongna lamba tongnaduna Khumalapak Men Stadium da sanaba hokre final match asi hodopagi tharumda Manipur Olympic Association ki president Bijoy Koizam Thamaiban Kendra gi MLA Khumucham Joy Kisan amadi Max ki project director Silas Kumar Chaurasya Sarukya ki English Mapan yang khaidagi hoduna chatharapa football tournament asigi yang khai taruk shuba final match asida defending champion Nerokana makhoigi mamangi mingchat mangdana ba jackson sanaba hauki Assam Regimental Center gi maikai su match asi thoidaba yade habagi mawongda akan balamba paduna sanari ahan ba half fawda team anina goal amata chanaba ngamdana leiri IGAR South Headquarter ki makhada taran pansuba Assam Rifles ki tarasuba sector amasung Narcotics Control Bureau NCB Imphal ga kusamnaduna Khamen Lok Aigizang amasung Uyumpo ki lam ekatara mangarom da tharamba opium kilogram dising tara manga puthok ngaba honaramba mang tahan khari khothang adu nap ke additional SP na luchingduna Popi Pami Singadu Mahan ki Tampaki Miamna opium thaba si mapungoina chatharakpana tungi mirolda hen akaiba fataba pirakadaba adu thengnaba wakhalonda chathakibani nab amadi security force da khunjasingna drive asi makhata na tawhaningbagi apamasu phungdoraki hairi BB Paul Mental Development Home Mongsangai da Special School Linkhatkibagi Kunmari Suba Foundation de Naria Pakhang Lapa Kendra gi MLA RK Anand na saru yaduna pangthokre All Manipur Mentally Handicapped Person Welfare Organization Mongsangai na sinduna pangthokiba thoramatu da RK Kiran amadi DM College ki retired Professor Dr. Ringo Susaruk Yakhi Jelianong United Clubs Association Manipur Valley Jukamu ki President na Thokpa Cherol da Jelianong Jati gi chahi kumai gangai gi yenglaga Maoist na tha
sigi tang kum manga da pung kun tarani thoi gi ban kauriba yethok pina ba appeal tawrali jukamuk habasi Manipur gi tampata khundari ba jalerung miam gi amata ngai ba organization ni Manipur gi tampaki village humbudra mari gi chief handman saruk yaduna english ng chama pan murfudra taret august kuma thoida major khul community hall da fam khiba mi famadu amato ebe yanabani jukamuk na Manipur gi tampaki chief singi oiba mi fam ama english ngani tarau humdoi january tarama thoida gakulong pangna bazar da pangthokiba ayaba pidi loinana condemn tawi haidi Manipur tampaki jalerung miam kanglup kaya ga loinana santi amasung nungsi chana na hingminaduna lakli haidi Indian government ki co-authorized oil marketing company na lokiba wari matung ina diesel liter amagi mamal paisa yang kay hengale petrol liter amada paisa kun mga hanthare anoba mamal asi hokiba ahing nungay dagi chanaba hogani hauzi chana riba petrol amadi diesel ki mamal asi lanai company sina lupa taru ihena liter amada mangduna yon bamaramna bangliba senfam adu kuphatna bagi damak matamatam gi oina thawi mamal hengapada yunan cabinet na ayaba pikre haidi ngarang jiri romdagi infal tamna lakpa tata sumo ama accident thopada mioy ama sidi nipana aso open nangkre thaudo singarang none police station gi manung chanba irang thong manakta numida waram pumanga rom taba matamda thokibani police tagi phangba pauda accident da sidiba mioy adugi masama min khangba ngamdri haidi soloba mioy sing adudi helen chahi taraga taru churachampur dagi kisomning hoijudit paiti chahi tara churachampur mowang chai kuntraga banga apopa gintothion wongbun lalroi pui chahi kuntraga taru jauliu apopa khonkang thanglun mar chahi nifugani thoi apopa lekhijaba jena churachampur amadi thanglun kawi haidi solaba sing arang ahing rims hospital da pukhalatuna laikanakhi Hill Areas Committee HAC Manipur Legislative Assembly ki Chairman Dr. Chalcholian Amona Luchungba HAC members sing officials sing ki team ama Delhi da study tour ki damang ngarang ifal thadokre tour ki sarugama oina HAC ki team na Rajya Sabha ki Chairman Union Minister of Tribal Affairs Speaker Delhi Legislative Assembly amasung atopa maru eba miyoi singsu unagani study tour gi team asina state kharagi konung singda su chatuna VVIP singa interact taunagani maru eba pamukana pizari infal manung da fangbanga kauta sing apu masa yawbadagi medical department na fagakre amadi yankhai taruk suba sisi mid final sanaba hokre miyeng tabiru bisingwa mukana pizari